Ngarang ahing nongyay matung pung amarom tarak baduayda sangay pro mamang lekayda bom ama pokhaykiba du yaningdaba phongdoktuna kasi maikay adom ginupi singna wakat mipam chathakre wakat mipam ado sangay pro FCI Godon maningda sangay pro apunba nupi lup amasong sangay pro naharol club na siduna yumlagda bom pokayhanba yaningde stop terrorism haiba banner gi makhada chathaki. We strongly condemn bomb blast at residential area. We want peace and stop terrorism. Haina thaba placard kya season aduna pham kiba wakan mifam aduda Oinam Kumari Kaubi Meirabai bi amana phongdorakpada ngarang ahing nongyay matungda laikai asida pokhai kiba bom adu expert singna mapangal kanba lathon bom ni haina phongdorakbalai hauji thokleba Manipur gi irang asida miyam pungning wakhal leitana hingba ngamdribani asigumba luraba tanja asida yumlakta mapangal leiba lathon bom kapsulak haibasi nungaitaba fawi karigumba bom aduna yumlakta tashinduna mishimina thoklam labadi kari oiramgani asigumba tawdok singa se kayam kuina khanglaga leiko haibano maram aduna asigumba thawong asi matungda mukhanna thawbigano laikai asi ingna chingna leizabani haina Kumarina makhatana phongdorakhi kabak khari ba tinji da khuli ba mayam je adi imungi dai ba phalang khari su khoi tin na khaja bani cham cham lei jabani mafam sida su khoi je aduga sengi dimangi kari kari gumba mari amata su khoi gi laina jade adugumba su mafam sida cham ingna chingna lei jabani mafam sida su aduga khoi gi ngasi gi camera khoi gi lei ba sing sida ki su yeng jabada su mafam atop mafam dagi bom je kapa ganda mafam sani pokhari su adu khoi misi mina yam taragadi mikap mera kon chalamba matamta khoi gi thamoi je kayam kairam gani adu mak thok da bai sulai bak phabani matung da su tokbi ganu yumlak ta bom langjem birakanu aduga ngarangi numis da pari ba drone mayam jingje asiju yam pai khoi ujawi ngarang pung tara gi khai helak pasai da drone su yam pai karigumba drone gumna akhoi gi thagap pa leragadi gome sai thagap pa leragadi mafam je si thok tori je information pibi yo akhoi jo section na tai thok machine leiba yana ga damta khoi gi misam parja gi punsi je lama khangda hangi lai san biganu go mena yengda lai biganu